khulgi khunja singna leitan pokpi maning ching fawba lambi semnaba hotnarakpada MAF aduda leiba CRPF amadi BSF ki kangbu singna yengduna leisingki haiba wahauda miyamna lambi tawkhaikhre Manipurdagi chakhau angauba metric ton kun Japan da thadoknaba yana cherol ama ngasi New Delhi da pangthokhiba Bharat International Rice Conference da khudyek pinakre India ki ahanba Deputy Prime Minister Oiramba Sardar Vallabhbhai Patel ki chamaga yankai suba mapok kumon thauramga mari leinana Unity March ki thauram Manipur da pak sanna pangthokre Paumi Singbu lana uhanna bagi thawong amju amasung EGM na condemn tawkre Amadi private hospital singi reimbursement pitokpiyu dialysis patients singi punsi kallu haibagi demanda all Manipur Kidney Dialysis Patients Association na sinduna rally chatkre Kurumzari ISCOM Manipuri pau meeting tabiri bakwai puna mapu taramna okcheri hozik pau sandokna pizari Imphal East District ki Khundrakpam constituency ki manung channa leiriba Maitei Khul Leitan Pokpi Lokchau Lokol ga thangnana leiriba Rakant Maibung Kuki Khulgi Khunja Singna Gampi Jangdagi Hauraga Purum Kom Khul Faubagi Jangda Lambi Sembagi Thabak Changsilakpadagi ngasi Leitan Pokpi Lokchau Lokol Maitei Khulgi Khunja Sing Hauraktuna Purum Amadi Leitan Pokpi Khul Singbu Ngak Senbagi Thabak Thauramda CRPF amadi BSF ki kangbuna kuki singna niyom lana lambi sembagi thabak chatharakliba adu khangna una thingdriba karigino haiduna BSF amadi CRPF post ki maikaida khunja singna ngasi akanba khongjang sangsinki thodok asi ngasi ayuk pung 12 rom tarakpa matamda thokibani faulokna ba miyamna hotnaringaida lobukta leiriba Chingda lambi semba urakpadagi miyamna manak nakpada leiba CRPF ki posta chatuna taksinki adubu maikai adomda lambi sembagi pau amata leite haina CRPF ki kangbuna miyamda thazaba piki adum oinamak ching kakliba adudi yanaba ama puraktriba fauba makhatana thabak chathaba yaroi haina thingkre haina haiki adubu miyamna CRPF personnel singna hairiba wafam adu thazaba ngamdabadagi mafam aduda changduna yengminarusi haina taksinki wahau adudagi miyamna maru oiba lambi adu excavator sizinaduna tawkhairaga lambi fauna hankidre miyamgi ihau haurakpagi pau tabadagi sagolmang police station gi kangbu laktuna miyamgi irang adu laksinanaba hotnabaga loinana makhatana pamdaba thodok thoktanaba akanba cheksin thorang lokhatki loinana atei security force ki kangbu laktuna ngaksen bagi thabak chathaki khunja singna lambi tawkhaibagi thabak chathakiba adu sagolmang police station gi maikaidagi yamna kanna yaningdabasu fongdoki hairi Manipur da puthokliba chakhau angauba metric ton kun Japan da trial basis ta thadoknabagi yana cherol ama ngasi MS Sri Ganjanand Industries Nizamabad loinana MS Chakhau Poreton Organic Farmer Producer Company FPS Limited Imphal West ki Mihut Singh anigi marakta sign taunakre yana cherol sign taunaba aduda Agriculture ki Director Peter Salam amadi Agricultural and Processed Food Product Oxford Development Authority APEDA gi Mihut Kangbu Singhna witness oiki masigi mathakta conference adugi manung channa Manipur dagi saruk yariba FPS Singhi maikaidagi lupa koti marigi chakhau amuba amadi angauba Singh bias Singhda yonabagi finalize su tauki hairiba yana general amadi chahau Singh yonabagi finalize tauriba asi ngarangdagi hauna New Delhi gi
Pragati Maidenda Laiba Agricultural and Processed Food Product Oxford Development Authority APEDA Amadi Indian Rice Exporter Federation Anina Sinduna Chatakiba Numit Ninigi Oiba Bharat International Rice Conference ki Manung Channa Yana Gerol sign Tongna Kibani Conference Adugi Ahoba Numit Haibadi Ngarang Manipurda Chahau Marang Kaina Puthokliba Imphal East ki Chingarel Organic Producer Company Limited ki Chairman YB Molchandra Amadi Bisnupur ki Sangai Land Organic Farmer Producer Company Limited ki Chairman KH Samusaba Anibusu Felicitate Tauki Conference ki Manung Channa Director Agriculture Peter Salam Su Value Addition in Rice Haiba Session Amada Panelist Ama Oina Saruk Yakibaga Loinana Manipurda Puthokliba Chahaugi Pothok Singh Amadi Organic Branding Tauduna Value Hengatna Bagi Matangda Wa Ngangnaki Apunba India ama semgatpada achoba thaudang laukiba Sardar Vallabhbhai Patel gi chahi chamaga yankhai suba mapok komon thauramga mari lainana Manipur gi mafam pak sanna sinduna National Unity Day 2025 ki thauram pangthokre mapung oiba thauram Manipur lengak na sinduna ahanba battalion Manipur Rifles ki parade ground da state asigi governor Ajay Kumar Bhalana chief guest oiduna pangthoki thauram aduda governor na phongdokkibada Sardar Vallabhbhai Patel na India gi apunbagi saktam sagatnaba hotnabada laukiba thaudang matam pumnamakta ningsingduna lehauragani luchingba asibu ikai khumnaba utpa oina Gujarat meted chamaga Marfuni Thoi Wangba Statue of Unity Semgatki mitam aduna Manipur yauna laibak asigi mafam pumnamakta lairiba miyamda apunbagi saktam sagatnabagi matangda anauba itil ama oiki mahakna makha taraduna Manipur gi nupi singna senmitlon gi fibam phagathabagi matangda lauriba thaudang sintharaduna hiram khudingmakta nupi oibi singna mangzil thaduna lakli senmitlon khakta natana atai hiram kayadasu nupi singna maru oiba thaudang lauri haiki thauram aduki saruk ama oina government dance college ki mahairoi singna akoibagi apunba saktam haina mingthonba choreography amasu utki that manpower without unity is not a strength unless it is harmonized and united properly. Then it becomes a spiritual power. Sardar Patel's vision continues to guide our journey towards national integration and collective progress. A man of plain words and extraordinary conviction. Patel's life was a testament of discipline, courage and duty. From leading the farmers of Bardoli with moral strength to negotiating with the rulers with unmatched tact, his leadership combined firmness with wisdom and compassion with pragmatism. His vision of a united India was not merely geographical, it was an emotional and cultural integration rooted in shared values and mutual respect. Iron Man of India Hairaga Sukhangnaba Sardar Vallabhbhai Patel gi chamaga yankhai suba mapok kumonga mari lainana Imphal West ki District Administration na sinduna India gi apunbagi saktambu Sagatpa Unity Mars ki thauram ama ngasi GP Women's College ta pangthokre thauram aduda Rajya Sabha gi MP Leisemba Sana Jauba Imphal West ki DC M Rajkumar Mira Yuva Bharat Manipur gi State Director L Marjit Kumar Ministry of YAS ki Program Coordinator P Phoni Maitai amadi K Bharat na maru oiba Mithunglen Singh oina sarukyaki Thauram aduga mari lainana Rajya Sabha gi MP Leisemba Sana Jawbana hai India gi freedom struggle amadi post independence matamda Sardar Vallabhbhai Patel na India gi apunba saktam sagatna bahotnabada laukiba thaudang asi asuki matik chawi post independence matamda India asi machoi taduna punsinba ngamdana laiki adubu mahakna ekoi punsindaba yade haiduna India gi State Singh amadi Princely Kingdom Singh da chatuna amata oina punsinaba hotnaki masimakna ngasidi aikoina uriba apunba India gi saktam asi oirakibani mahakna hinglingai matamda lauramba thaudang Singh adu ngasi gi mirolna kaufade mahaki mapokumon asina lakpada aikoina mahaki mafamda ikai khumnaba utpa khaktanatana mahakna sagatcharamba ek Bharat
श्रेष्ठ भारत की मंगलान अदु मंगफाउनबा होटनाफम थोई प्राइम मिनिस्टर नरेंद्र मोदी नसु इंडिया असी मिपाल तांगदबा लेबाक अमा ओहेन्नबगी पांडमदा इन कुमजा लिसिंग अनिगा निफु तरेट फाउबगी मनुंगदा मिपाल तांगदबा चौखटपा लेबाक अमा ओहेन्नबा होटनरिबा असिदा अखोई पुना चटमिनसी हाइना महाकना मखाताना फोंदोखी Honorable Prime Minister na magi niyo makada sigumba leader asigi magi mapong misa sumna khaki nungsu ba laikat pa adu matawda maroi na kogi amrit peri hare mana kogi future generations youth masida kogi leaders si maram da khamal ba adu leaders si maram da khamal laga kogi youth sida nationalism adagi mari ba siba ari mari ba tungda kathopa Bagi lebar kita mungkin kabut tahun lagi, tapi ihun si anu bernaha sehingga hak nama masih tahun si sendiri adalah siapa tahun sila kali tiga hari macam dah ikut Hojik Bharat si 2047 dah, itu Viksit Bharat anda, develop Bharat ama apa boleh nama yang kena sendiri. Siapa Viksit Bharat di Malang si mungkau na dia hari tadi, itu youth sehingga mari baru siapa aduga atmanirbhar bharat habdi self reliant or self sufficient ba isara suje namjaba konaba kanba adumi gi mipan tangdaba adugumba akoi youth singi adugumba generation ama sangala gadi skuba biksigara angani habi wakal nduda सरदार वल्लभभाई पटेल की चामगा यांखैरक सुबा मपोक कुमोनगा मरी लेनना बीजेपी मणिपुर प्रदेश न सुसिंदुना सरदार एडरेट 150 पदयात्रा यूनिटी मार्च ngasi nitapata leiba party office tagi konung mamang traffic crossing fauba chatkhre unity march aduda BJP Manipur Pradesh ki president A Sardar Devi Manipur gi hanagi CM N Birend Rajya Sabha gi MP Laisem Basana Jauba ex minister Y Kemchan ex minister Govindas Konthauzam ex minister Sapam Ranjan Lamsang Assembly constituency gi MLA S Rajen Lamlai Assembly constituency gi MLA K Ibomcha amadi BJP Manipur Pradesh ki officer Veer Singh amadi Karyakarta Singh na thauram aduda sarukhiyaki Padyatra aduga mari lainana BJP Manipur Pradesh ki President A Sardar Devi na hai ngasi asi Sardar Vallabhbhai Patel gi chamaga yankhairak suba mapok kumoni numit asina lakpada BJP Manipur Pradesh na su mahaki mafamda ikai khumnaba utladuna Unity March Padyatra asi pangthokpani Indiana ningkha tamlaba leibak ama oiraklaba matungda machoi taraba India gi state sing asi amata oina punsinduna ek Bharat Shresth Bharat ki manglan asi semgat khibani India gi apunba saktam ama sagatuna maromdom lepchaba ngamba Bharat ama oirak labada mahaki achauba thaudang yawi mahakna hinglingai matamda pangthoklamba thabak thauram sing ngasigi mirolna kaufade haina mahakna haiki Sama yang khairak suba mapok numit Sardar Vallabhbhai Patel gi dugba unity gi numit asida ekoi su koi amata oina koi punsindana Bharat si adukilaki ekoi marondom lepsa mangamba adugba Bharat ama adugba develop Bharat ama oina na bakona bada koi punama punsin bagi wakalong loina na ngase kana padiyatra si sachabani ana Bharat ki Pradhan Mantri na ngasi sumba numit asida Bharat ki leiriba mafam punamakta adungba unity degi mari lainana ekoi palon tauri Manipur da su Manipur gi oina state ki leiriba sarkar gi maige da su tongan ba district singda adungba unity degi padyatra na chingba singasi satuna pangkholi ekoi sungasi adungba Bharat ki thoidok hindok na manung leiraba Sardar Vallabhbhai Patel Bharat ko amatta oina punsin na bakona bada tongan ba sotharaba jati amadi lupi singi oiba chota horaba kaya gi damakta Observance of Rashtriya Ekta Divas National Unity Day Gamari Lainana Run for Peace and Unity Haiba theme da Mayang Imphal Police Station na Sinduna kilometer mangagi oiba marathon race ama pangthokre lamjeloi humfudrani thoina saruk yaraduna pangthokhiba marathon race adu Mayang Imphal Police Station dagi lamthakibaga loinana Mayang Imphal Bengun thong ahanbi dagi
amuk mayang imphal police station da panthungpham oiki ngasigi marathon race aduda makok mathang tarakraba lamjeloi singi mafamda mayang imphal police station gi official singi maikaidagi mana mathum sing khutsinaduna pukning thawatki India ki ahanba Deputy Prime Minister amasung Home Minister oibiramba Iron Man of India hairaga khangnaba Sardar Vallabhbhai Patel gi chahi chamaga yankhai surakpa mapok kumon ki palan thauramga mari lainana Thoubal dasu ngasi District Police na sinduna Unity Run pangthokre Thoubal District ta leiriba tongan ba police amadi security personnel singna saruk yakhiba Unity Run ado Thoubal District Police ki SP Manoj Prabhakar na Police Headquarter dagi lamthaki loinana Khongjom gi War Memorial Complex da lamthungpham oiki masigi tungda SP Thoubal na luching luna laibak asigi unity amadi integrity ngakna chatminasi haibagi punna wasak lominaki loinana War Memorial Complex ki akoibada upambi kaya thasinki ngasigi thauram aduga mari leinana wangangbada SP Thoubal Manoj Prabhakar na hai ngasi pangthokkiba Unity Run asi maru oina hauzik leiriba aikhoigi leiba Bharatpu apunba saktam ama sagat piramba Sardar Vallabhbhai Patel gi ningsingba amasung mahakpu ikai khumnaba utpa oina pangthokpani Unity Day gi palan thauram asigi saruk ama oina district asida leiriba police CRPF BSF ki personal yauna punna wasak lominaba amasung u thabagi thauram pangthokki haina makhatana phongdoki District Administration Ziribam na sinduna Deputy Commissioners Office ki Conference Hall da ngasi National Unity Day palan pangthokre thauram asi Sardar Vallabhbhai Patel the Iron Man of India gi chamaga yankhai suba birth anniversary ga mari lainana ikai khumnaba utpada natana Ek Bharat Self-Reliant India gi theme ga mari lainana thauram ama oina thauram asi pangthokhi Jiribam gi Deputy Commissioner Krishna Kumar IAS na wasak logbagi thauram ga loinana mipum khudingmak amata oiduna mipal tangdaba chaukhatpa leibak ama inkomja lising aniga nifu taret asida oinaba sembagi maru oiba wakhalon sing thamduna thauram asi pangthokhi Sardar Patel na leibaki damak kathok lamba kayabu ikai khumnaki aduga government employees singna masagi duty da pukning changna chap manaba wakhalon thabak tawminaduna amana amadagi takna tamnaduna team oina thabak tawminasi hainasu DC na phongdoki mahakna makhatana government employees singda maru oiba thauram kayabu Khangjan si hainasu panki ngasigi thauram asida senior officials additional deputy commissioner TH Manoranjan Singh MCS SDO Jiribam Boro Bekra L Tarajit Singh MCS DIO Jiribam N Vidyananda Singh SDC Jiribam S Sitaramjit Atay DLO Kayasu Sarukiaki Regional Political Party amagi pau fong danaba amju amadi EGM na athingba thammi haina aranba mawongda YouTube amadi Facebook da thagat lakhiba video amabu amju amadi EGM na akanba mawongda yaningdaba phongdorakli amju amadi EGM na thadorakpa cherol amana hai political party natraga organization amaga mari leinaba pau fong danaba khanghanba leite September 15 da phamkiba mifam amana laukiba joint resolution matung ina media house amadi member khudingmakna aki akhang leitana amasung michang mikhai naidana press ki ningtamba ngaknaba khanghanba leikhre editor amadi journalist pumnamakna local code of conduct ki close tarataru ki matung ina pau phongba amasung phong danaba gi matangda pirakpa pressure amata ayaba piroidabani haiba warep lauki video upload tawrakhiba singna amju amadi EGM bu lana uhannaba hotnakhibagi matangda sengdorak kadabani hainasu cherol asina makhatari
PMJAY amadi CMHT gi benefit sing yaudravadi later laira kayagi imungda lairiba dialysis patient sing asi layingba ngamlaktabana maram oiraga siba ngaiba natana atopa pambai amata lairaroi haina All Manipur Dialysis Patients Association na sinduna dialysis patient sing yauna protest rally chatkre hiram asigi matangda governor ga unaduna wari sanazage hairaduna Kaisampat Laimazam Laikai Community Hall dagi hauraga Ras Bhavan Pauba chat naba hotnakiba rally adu police ki kangbu amana laktuna thinki maduda All Manipur Dialysis Patients Association gi member amana phongdokhibada Manipur da lairiba private hospital singna makhoi gi pifam thokpa senfam sing lakliba November gi tang taruk faubagi manungda laingakna pithoktrabadi CMHT amadi PMJAY gi benefit sing piba leplagani haina laktokhiba adugi matung ina patient singi punsi kanbiu private hospital singi reimbursement pithok piu haina governor dasu ayi bachero thajinba laikre adubu ngasi faubada governor gi maikai dagi pakhum amata pirak tabadagi ngasi gi rally asi sinjabani nungai yaifaba imung kharagi di layengba ngamkhiba yai adubu laita laira singdi siba ngaiba natana atopa pambai amata leiraktabadagi kibamba lakle hairaduna athuba matamda CMHT amadi PMJAY gi reimbursement pithok piu haina governor gi pukning chingsinki Socialist Students Union of Manipur SSUM na local Pauche Singda amadi matam kharagi mamangda TV channel amada Dhanamanjur University Manipur gi manung chanba maming leiraba DM College of Science ki makhada hingliba vocational amasung skill gi tamfam oiriba DM Community College DDU Kausal Kendra gi matangda mingchat thiba yaba amadi Maral Leitaba Professor L. Hemchandra Singh, Nodal Officer DM Community College and Dean School of Life Sciences DMU Bu Lebak Miyamda Lana Uhannaba Hotnaba Makhatana Taubiraktanaba Dhanamanjur University Students Union gi Maikaidagi Khangalakli. Roibada DMU suna thamjanimiba wafamdi Makhatana local Pauche Singh amadi media singda institution singda amadi university asida mingchathiba yaba thabak thoram amata any third party ama laglaga tobi dana makhanjari university sigi students union DMU laina university sigi manum sana lejari ba institution amadi waza ki email sokpa yaba wafam kaya hanna koi media da connect oiba yaba moongda SSUM na Thamapa asi yana lagotibani makhatana media da awaikum tawnadan rusu thamjari institution asigi matangda thambiningba amadi khambiningba loinana proof and evidence yauraga koi complaint tawbiningba leragasu university asigi authority oibiriba higher authority loinana koi DMU SU Dhanamanjur University Students Union da khangan bideba haijari Jal Jeevan Mission Har Ghar Jal gi official website amada Ketrigao Assembly Constituency gi manung channa leiba wakha hairiba mafam asida thaknaba ising fanghali haiduna aranba mawongda yaurakliba asigi mayokta kunja singi maikaidagi pendaba wafam kaya fongdorakli ngasi wakha hairiba khungang asida JJM gi makhada thaknaba ising kunja singda fanghali haiduna JJM gi official website amada thagalakhiba wafam adugi matangda paumi singna khungang asigi Koibada Lairiba Kunja Singha Unaba Amada Wakha Youth Club ki President Mayang Lambam Vismana Haikibada Wakha Hairiba Kul Asida Household Chaniga Kun Mapan gi Manung Household Humfuga Mapanda Thaknaba Ising Panghanli Haina JJM gi official website Amada Thagalakiba Asi Aranba Wafam Yumfam Yaudaba Wafam Amani Hairiba Kul Asida Household Marfu Mathoi Khaktam Taribani, Matau Karamna Household Chaniga Kunmapan Tai Hairibano, JJM ki official website Asida Kul Asigi Household Humfuga Mapanda, Ising Fanghali Haiduna Yaurakli Basisu, Kunza Singna Angakpa Fawi, Masigi Matakda website Asida Yauriba Kul Asigi Household Lista Kunja Singna, Masak Kangdaba Miyoy Ahum, Hapchilamba Asisu Laibak Tiba Amani, Loinana Hiram Asiga Mari Lainaba,
singna akanba mityeng changbinaba hainasu appeal tauki amaromda wakhagi khunja singna hairakhibada JJM gi makhada khul asibu thaknaba ising fanghalli haiduna website ta yawrakliba asi aranba wafam amani khul asida matam kayagi mamangdagi ising leiraga sizinaba amadi laiminari basing masel singdagi ising hangnaba fawba yaudaba nate makoina khul asigi matau karamna ising fanghalli hairibano khul asina ising fanghanbadi lairadana pipeline tingba faw khunja sing asi fawba uraktri amadi isingi awaba kaya mayok narakliba asibu kokhan binaba haiduna mari leinaba singi mafamda khunja singna wakat khibasu leikhi adubu ngasi fawba thabakta onthok pirakpasu leitri masigi chairak asi JJM gi makhada khul asigi oina ising fanghalli hairakliba asi tasengna angakpa fawi makhoina khul asibu ising fanghalli hairak labanina lakliba November gi tang manga fawbagi manungda khul asigi ising fangdabagi awaba kaya mayok riba asi kokhannaba mari leinaba singna thabak paikhat piraktaba taragadi leiriba khunja sing tanaduna akanba khongjang sangsilakpa yai haiba wafam kaya fongdonarakli Sumaina Google da thoy ha bjo ko ju khangjade karanga han moi kaino tawbadagi bidi pause phange adubu aina 2006 dagi luhongaga icha pakhang pharaga lerakpaje ngasi bok to ti ising thakpa phangjadri aduga aigi center jigi oina angalwadi ki chu sumai ising phange na haibi baje tasengna hakana ngasi bok da ngang nu bigi tawba kanda di ising je leida yadamni leiraga dum sijanai ba ko koina aduga koi hana hen permission di sijanai ngasi bok da toti gi pipe ma sa uba phangjadri hai tare aigi saitagi tawda ba thabak da tawi hai baje praja ama oina hai tare ne yamna songlingba amadi poe tawdobo leiragadi mari leina ba authority na sida akupa miyeng changhanninge aduga action lokhalhanninge hai tare hojik ising phangena ayum amada aigi inaw paga aiga punna leiriba khoibu ising phangena government dagi tholiena akhang haigaina haibiri e khoidi hojik ising phange ba sahi kun ga tare nipan supna yum para puma tam sa wakada nga sibok toti ising haiba mari amada thaksadri adubu khara ching manu kitang changen laga lai hadne ising adu adana sanaba yana pasan sanabira anu akoi jang ware ising bu leina bo wana kadra ching bu wana bo wana kadra ada ising leire leiru su ising do mai amna saide phare ga pira iba mamasde khona mo hinjali ni manung khara changi ena ising du bulai ga lambi jong maru ma khatabane ising phangdabagi awabane akhoida phangare na mai chubi bu chubira nu akhoi su wakala leimaching water supply hainba maming se moina amakhada puthara kan harpe thambi khre makha patsida tabigi banu bidai khoji hanna yingbi dare ba moisina aduna yengo moidi irin ture ma panda ising oror tara moi ising du buda khutkale moidi kanogi yumgi yensangna pipa bo ising duna pitawra chaiba akhoi ising chupi pipi dare ba moina akhoi na kaya kano sida chatana office chatana iga unadana dei tawrubagi mayam am leigre adu leibado pesa bharada tinga to tawjarage nidam khoi tawjarage chingde dum harakani photo kya namangani akhoi pisalamba kya photo namaga so khoi leiko naminara ka adu amata ngasi baw haning biraktre aduga hatakda kari website dano adu to bata to ai di khangjadre ko thagale na akhoi sida ure isa gani yumhalle Judgeable Mission had Garjalna, Wakada Yunkun Sapani, and Tobino Bishinje, Karina Meta, Shinpon, Bikidun. At the Shin Yapton Pangro, Della Hojimatam Tazarge, coming dead 5 Kimonda, Hana Tani Bishinja, Shinpon, Birot, I am Tarza Targade, a Hojimari among the Kalma Pongam Junction or Natra, I Shama Kalma Wakade, I Tashinama, Mane, Barke Prime Minister, or even the of the Asia Hagen Kale. Manamika, the Nether Modina, High Maggie, Tarkunigi, Monkey Water Loriva, Maggie Pop. Repeatable, Barki, Kungal Lake, Ishing Pangalaje, she had a Pangaliva, issue with a Pangaliva, which is one on the Kumbidagi wangu fawbagi lambi asi mafam kharadi matek lambi semba hauramlaga mapung fana sembi dabana lambi mapanda leiriba miyamda asuki matik awaba kaya mayoknare lambi paring asi mathang thagi ahum fawbagi mapung fana semduna block topping tawdrabadi mathang nonganbadagi lambi thingbagi khongjang sangsilagani haina kumbi miyamna hairi wafam asi ngasi kumbi lamlongda lamdamdugi meira paibina lambi paring asida thengnariba khudongchadaba kaya singgi matangda changsinkhiba khongjang amada paumi singda phongdokhibani khongjang aduda saruk yakhibi kumbi
lamlongdagi Noirangthem Indu Kaubi Meira Paibi Amana Lambi Asida Thengnariba Awaba Amadi Khudongchadaba Singi Matangda Makhatana Phongdokhibada School Mahairoi Kaya Ama Cycle Amadi Khongna Nungti Numit Khudingi Chatnaribani Apikpa Angang Sing School da Chakhiba Matamda Lambida Gari Achauba Ama Lakpada Ufunna Pomu Muduna Uba Fangdre Masigumba Kaya Asina Khongthiba Kudong Thiba Thorak Lakadra Haibagi Mipaiba Poknare Mahakna Makhatana Hai Aikoigi Miyam Kumbidagi Wangu Fauba Chatna Ba Hotnabada Mayam Wai Haibasi Nungaiba Mina Awabagi Masak Khangbiyu Aduna Matangtha November Gitang Ahum Paubada Lambi Paring Asi Semzindrabadi Akanba Khongjang Kaya Sangsinduna Matang Numit Tagi Band Tauragani Haiki Hagutmaktasu angang ama chuti tharapa matamda gari longdana gari second tudana angang bugi khuning segaire thongrau segaire masi kanana sembi dawrino masi khangba ngamaktabadagi ngasi kumbida leiba imai ben singsinga ngasi de koi hore lambi se semganena amana mukha takhaini ama mukha ai kha gong gong takhaini ai koi se mira na traga sa sanoi roina ubibra koi ngasi kumbigi kendra koi ima ipa leitrabra Akoisi wangutu kumbida gina satna na bohona bada kayang wai nungai ba mina awa ba migi masakhang da ba tawrano kayang koi no otorino koila thani sahi pharot khanna de gai koila thate masi kari gino bot matam da khoisi mi oina uba bot matam na da na khoisi tingkar oina ubi bro kana sangsar da hage prithvi da hage lambi bo samai na thamge Nong sudra kanana ofun na satpangam daba nong suba kanana nan thubada mi ma ko khai ba yaure lambi da leiba ai khoi yeng bangam dre akhoi ban hojik tawrani tarik ahum bawgi manungda he koila thadraga di ai khoi akan ba action jangselani sibana ba khanga roba mi humni gi manungda ai khoi masi lambi se mari leina ba thori singna akhoi gi matai se sem bani horme masi dagi sem daga di ai khoi se mari ni subina mita akhoi ban horan Malemgi Mafam Sinba Thungna Pangthokna Bagom District Hospital Thaubalgi DEIC Building Dasu Ngasi Malemgi Ahan Oiraba Singi Numit Palan Pangthokpaga Loinana Ahan Oiraba Singda Khudol Piduna Ikai Khumnabaga Loinana Pukning Thawatkhre Older persons driving local and global actions Our aspirations, our well-being, our rights Haiba Hiramda National Program for Health Care of the Elderly State Health Society, District Health Society Thaubal, National Health Mission Manipur, Amadi Manipur Lengaki Directorate of Health Services Manipurna, Sinduna Pangthokpa State Level Observation Gi Thauram Aduda, Health Services Manipur Gi Director Dr. N. Hemant Kumar Singh na Athoiba Mithunglen, State Health Society Gi State Mission Director Dr. M. Dinesh Singh, CRCSRE Imphal Gi Director N. Khoibi Singh, CMO Thaubal Dr. Y. Nokul Singh, Amadi District Hospital Thaubal Gi Medical Superintendent Dr. W. Ruhini Kumar Singh na Mathang Sitna Athoiba Mithunglen, Thauram Mapu Amadi Akhanaba Mithunglen Singh Oina Sarukiaki, Athoiba Mithunglen Gi Warolda Dr. N. Hemant Kumar Singh na Hai, Aikoigi Ahal Oiraba Apokpa Apokpibu Seba Tauba Haibasi, Thauzal Piba Nate, Masi Macha Masu Oiriba Singh Adugi Tofadraba Ithaudang Amani, Ahal Oiraba Singh Nasu Macha Singh na Makhoibu Seba Taubada, Thauzan Bibani Haiba, Khaloidabani, Apokpa Apokpibu Protection Piba Haibasi Makhoigi Tofadraba Mathaudangni Haiki, Thauram Adugi Manung Chana District Asigi Tongan ba Mafam Singdagi Ahal Kayada Blanket Piduna Pukning Thaugatki. National Unity Day Gamari Lainana Indian Red Cross Society Thaubal Branch Amadi 46 Assam Rifles Department of Transfusion Medicine RIMS ka Kutsam Naduna Nongmagi Oiba Voluntary Blood Donation Camp Ama 46 Assam Rifle gi Camp da ngasi pangthokre Thauramduda Indian Red Cross Society Thaubal Branch ki Chairman Kangabam Sadananda Secretary Thongam Rosend Amadi Assam Rifles ki Makok Thongba official Singsu Saruk Yakiba Thauramduda Nupi Mari Amadi Nupa Kuntrani Thoi Punna Voluntary Blood Donor Kuntra Taruk na Lemna Ipiki.
Regional Institute of Medical Sciences RIMS की Swachhata Action Plan 2025-26 की Organizing Committee na sinduna ngasi special campaign 5.0 gi loisinbagi thauram ama RIMS ki OPD complex ta RIMS ki Director Professor G Sunil Kumar Sharma na chief guest oiduna pangthokre thauram aduda RIMS ki maru oiba mioi kayana sarukiyaki thauram aduda RIMS ki Director na RIMS ki department singna thawai yauna campaign asida saruk yakibabu thagatpa phongdoki loinana special campaign 6.0 bu makhatana pangthokna ba hotnabada saruk yanaba apamba phongdoki 50, our institute has undertaken several cleanliness drives across the hospital, premises, hostels, residential areas and academic blocks. Which all areas were covered and nothing was left. Special efforts were made to improve waste segregation, enhance biomedical waste management and beautify campus environment. I think we can all see just on the site of the radiology department, recently we converted some area to some very beautiful small spaces were created with the help of civil and also from our horticulture side. I must say that level of participation from our faculty, students, nursing staff, sanitation workers and administrative teams has been truly commendable. Cleanliness is not merely an activity to be carried out once in a while. It is a way of life. As a medical institution, RIMS bears the additional duty of setting an example in hygiene and sanitation, not only for our patients and staff, but also for the community we serve. A clean environment is the first step towards disease prevention, better patient care, and overall healthier society. Capacity building on integrated fish farming for livelihood generation haiba hiramda Bisnupur district ki manung chanba Oinam Awang Community Hall da ICAR Central Institute of Cold Water Fisheries and Research Nainital Uttarakhand Manipur Lenga ki Department of Fisheries Bisnupur District Milk Cooperative Limited Oinam na kutsamnana sinduna numit mangani chatharakpa training program ngasi loisinkre training program loisinbagi thauramda ICAR Central Institute of Cold Water Fisheries Research Bhimtal Nainital Uttarakhand ki senior scientist Suresh Chandra Southern Fish Marketing and Processing Federations Limited Secretary O Moirang Ningtho Legal Advisor L Brozant Bisnupur District Milk Cooperative Limited ki Chairman and Devanandana Athoba Mithunglen Singh Oina Sarukiyaki Training Aduda Mapung Fana Yaukiba Fish Farmer Singh da Training Completion Saraki Training Aduda Mapung Fana Yau Maikai Dagi Sunga Yokpada Hana Fanglam Daba Wakal Loksing Bibi Bagidamak Sinbi Lambiri Basing Amadi Takpi Tambiri Basing Bu Thagatpa Fongdoki Tauramga Mari Lainana Senior Scientist Suresh Chandrana Fongdoki Bada Northeast India da Ngagi ahenba pothok puthokpa ngamnaba nga yokpagi sinfamda thamoi sengna thabak tawriba thawai yaujaba ngami singda nga yokpagi scientific knowledge piba amadi mateng piba changi haibagi pandamda thamoi thauramsi pangthokpani training asi mapung faba yauraba mioi singna makhoina fangliba wakhal loksing sizinaduna ngagi pothok marangkaina hena puthokpada achauba mateng oiragani haina haiki fish and how we can increase this fish production. Actually what happen when we integrate many things, no? Farmer also get sometime confused from where I should start. So I suggest everyone here. Imphal Art College Student Union IACSU na sinduna October gitang kuntrama thoidagi hauraga November gitang ani fauba Imphal Art College ta ani suba street art exhibition gi thauram hogdokre exhibition asina art pu community ga hena naksina ba pandam thamli mahairoi singna masagi creativity bu gallery singdagi hendoklaga miya mamangda ucha nabagi Tanja ama pibani exhibition asida painting illustration digital art amadi craft amadi talent leiriba mahairoi sing sem sajaba potlam kaya uthoki miyamna exhibition asibu saruk yabiyu haina IASC SU gi maikaidagisu hairakli
Thobal District Police na sillaga Hairok Police Station na konba tongan ba Kunsing amadi Kunthangnariba Technopol District ki Maryland gi Ningol Singh Maira Paibi Ima Ibel Chahum Lombo Ningol Chako bagi thauram pangthokre Thobal District ka thangnariba Chinggi Lam Singh da Chingmi Ningol Kaya amasu Ningol Chako ba aduda sarukiyaki thauram aduda SP Thobal Manos Prabhakar M IPS Thobal District Police ki Additional SP Hizam Devendra MPS District Police Asimaki Additional SP Elogi Ahenba Char Supubiribi SDPO Yaripo Divya IAS DSP Thobal M Binod Kumar MPS DSP CDO N Sadananda DYSP Y Sunamta Amasung Hairok PS ki OC Inspector Laimapokpam Amitna Athoiba Mitung Singh Oina Sarukyaki Thauram aduda SP Thobal na hai Police na lairibasi miyamgini ing chikpa purakna ba hotnabada miyamgi mateng yamna changi SP Thobal Manos Pravakar M na makata na fongdokhibada SP oizariba mahak masamak Tamil Nadu dagi aduga SDPO oiriba asina Haryana dagini makoina lapna laklaga Manipur gidama khotna zariba mayam se Manipur miyam gidamaktani aikoi busu nakhoigi nachamakni khanbiraga miyamgi tawzariba thabakta mateng pangbiyu haiki State Police na tawzariba thabak khudingmak ing bachikpa purakpagi wakhalonda honazaba ngaktani langi matamda aikoi masel marakta faminaba yadrabasu haujikti aikoi toina faminaduna wari sanaba yamnamak mathau tai haiki ngasigi ningol chakauba aduda saruk yakhibi hairok apunba Maira Paibigi advisor Kundongbam Gunamani Laimana Fongdokhibada ngasi faubada police na ningol singbu chakobasi ahanba oina saruk yazabani ngasi lamdam asigi awaba kaya thengnazari ba police singbu afabata oibiu police ka Maira Paibi singa karigumba kanda muknaba suhek yauki mayambu imung amagi ima iche ngaktani khallaga oinabani haina khanbiu haiki Haujek sanabagi pau amuk lobirasi. Imphal West District Football Association na sinduna Pamyal Patsoi Part 2 gi sanabungda team taruk na saruk yaraga Chatharakliba Kunmanga Suba Super Division Football League ngasi sanakiba match da Pamyal Patsoi amadi NC Club Khongam Partner sanakibada goal ama chanduna draw oiki match asida Pamyal gi sanaroi TH Raspol na match ki minute nifu tare chatpada chanki match asi draw oiba ngamhan kiba NC Club ki goal na match ki minute humfu chatpada I Deepak na chanki Chatharakliba League asigi hayengi match oina CHIKL Lilong Sajing amadi IFC Lamfelna sanaragani Zilianong Football Association na sinduna chatliba tha asigi taramathoidagi hauraga team kuntra taruk na group taranithoida saruk yaduna Chatharakliba taramari suba Jadonang Memorial Football Tournament ki ngasi Sai NERC Takelgi ground da sanakiba tournament gi ani suba quarter final match da SKYC Sawambung na CHYC Chongpund bu goal ahum anida maitiba piki match asi mai pakraba SKYC gi goal ahum adu A Afauba S Robert amadi kamai na match ki minute taranipan yankai mapan amadi marfu mapan chatpada tanki hayeng tournament asi Quarter final match oina NYC Namthalong amadi FNC Naikhalong na sanaragani. All India Football Federation ki meeting makada Punjab na yumbu oiraga Amritsar da Chatharakliba Sub Junior Boys National Football Championship ki ngasi sanakiba match da Manipur na Jiribambu goal ahum anida maithiba piduna knock stage chanba ngamkre match asi maipa khraba Manipur gi goal ahum adu
Thingbaizam Sanatomba match ki minute nipan nifu nipan amadi humfu taruk chatpada chanki lakliba November marida Manipur team na semi final match tournament asigi group C gi winner ga sanaragani. Board of Control for Cricket in India gi mityeng makhada chathariba played Kanglup ki under 19 women's T20 tournament ki ngasi sanakhiba match da Manipur na Sikkim bu wicket mapan da maithiba pikre match asida Sikkim na ahanba innings bat pai khibada apiba over mapan loibada wicket nipan turaga run na kuntrani thoi lokhibada Manipur na over taruk ka ball manga da wicket ama turaga run kuntra humdoi loduna match asi mai pakhi. Jiribam Higher Secondary gi Sanabongda Nifunipan Battalion CRPF na Sinduna Khelo India gi Saruk ama oina Sports Authority of India gi makhada nupa macha gi senior category amadi junior category gi punna team tara na saruk yaduna sanari ba Jiribam football tournament ki ngasi sanaki ba junior category gi ahan ba semi final match da CKC Chindong Lekai na RK Sanatombi Vidyalaya bu goal nipan Sinoda Maithi Bapiduna CKC Chindong Lekai final changkre ani suba semi final match da Pebble Stone International School na Sonapur GPSA bu goal manga anida Maithi Bapiduna Pebble Stone International School final changki senior category gi ahan ba semi final match da Sonapur GPSA A na Kamranga Muslim YC bu tie break da goal ahum amada Maithi Bapiduna Sonapur GPSA A final changkre loinana ani suba match nungthil Jiri College na Sonapur GPSA B bu goal ahum Sinoda Maithi Bapiduna Jiri College final changkre ngasi match sing asi E Prem Kumar Amazing Pamai Iqbal amadi Sahab Jamal Chowdhury na conduct tawki. Haukiba Chaichat Kunipan dagi Kuntra Fauba Goa gi Medgwanda Leiba Manohar Parikar Indoor Stadium da Pangthokhiba 31 National Sub-Junior and Senior Thangta Championship 2025 Manipur na gold medal Nifuga Mapan, silver medal Nipan, amadi bronze medal Mapan, punna medal Humfuga Taruk Lauduna team champion oire. Hariba championship asida India gi tongan ba state kunmari dagi lakpa thangta sanaroi amadi official punna Chatrat ka Marfutarat Mapan na Sarukyaki. Manipur Table Tennis Association gi mityeng makhada Thoubal District Table Tennis Association na sinduna punna district taruktagi lakpa player chani rom ahin henbana saruk yaduna category tar nipan khaidoktuna thasigi kunmapandagi Thoubal District Table Tennis Association gi indoor stadium da chathakiba State Open Ranking Table Tennis Tournament 2025 ki ngasi sanakiba final match singda under 11 girls gida Imphal West ki Binsi Thokchomna boys gida Imphal East ki Athoiba Raskumar na answer 13 girls gida Imphal West ki Binsi Thokchomna U15 girls gida Imphal West ki Ankita Sanjenbam na aduga boys gida Thoubal gi Henzit Sagol Semna title longna kre. Manipur Police ki chahi khudingi pangthokliba Manipur Police Raising Day gi thauram gi manung channa 134 Suba Manipur Police Rising Day gamari lainana Jiribam District Police na sinduna Jiribam Unity Run 2025 Marathon Race Jiribam gi SP Prakhar Pandey IPS Amadi CO 87 Battalion CRPF Tapan Kumar Anina Jiribam gi Babu Parada Leiba Irabot Complex tagi Marathon Race lamthakre kilometer tara manga sangba marathon race asida lamjeloi punna marfutara marina saruk yaki Irabot Complex tagi Dibong Kadam Tala Dibong Kuno Chandrapur Vidyanagar Harinagar Uchathol Gularthol Sorok Atingbi Lakhipur
fauduna laklaga Jiribam Police Station da lamthungfam oiki Kasar Sonai dagi CH Kumar Singh amadi Binoy Nambram amasung Jiribam gi Muhammad Abdul Kalam na first, second amadi third position taki matung achamba thauram amaga loinana position holder Singh amadi consolation prize Singh su yenthoki pangthokliba thauram asigi makhada pangthokhiba quiz competition amadi painting competition ki makok mathang taraba Singh dasu cash prize certificate Singh khusinaki Rashtriya Ekta Divas Amadi Police Flag Day Week 2025 Kamari Lainana Imphal West District Police na Sinduna Tha Asigi Tang Kuntaruk Tagi Hauna Chatharakliba 7th A Side Football Tournament ngarang Wangwai da loisinkhre tournament asida punna team taruk na saruk yaki tournament loisinbagi thoram aduda DIG Range 1 amadi Imphal West amadi Imphal East ki SP Singh na saruk yaki Wangwai FC amadi Bengun FC anigi marakta sanakiba final match aduda Wangwai FC na Bengun FC bu ani sinoda maiti bapiduna tournament asigi champions oiki winner takraba team amadi runners up team the trophy certificate amadi sale oina mana kutsinaki Wangwai amadi mayang Imphal gi tongan ba mafam singdagi laknaki ba miyoi lising romna ngarangi final match aduda mityeng taminaduna sanaroi singi pukning thawatki Nipan Suba CRPF Battalion na Bishnupur gave Deputy Commissioner, Sports Authority of India, Manipur Police, NHPC, Amadi NHIDCL ga kusimna duna Khelo India gi Makada Sports for Peace and Development Haiba Hiramda Numit Mangani Chathagadaba Bishnupur Girls Football Tournament 2025 ngarang hogdokre hogdokpagi thoram aduda Manipur gi DGP Rajiv Singh na athoiba mithung oina saruk yaki Manipur Masters Athletics Association gi sanaroi oiduna National Championship kaya lauba ngamkhrabi soibam laikai Mary Leiraktagi Srimati Maibam Ongbi Rupabati Devi na haukiba October gi tang kuntarukta ikhang khanghaudana laikhidabada association asina awaba fongdorakli Lamlong Thongkhongda Laiba Association asigi office da ngasi awaba fongdokpagi mifam ama pangthoktuna members singna laikhidrabigi mafamda ikai khumnaba utpa amadi awaba fongdokpa oina minute ani tumina leptuna mapugi lekolda ingna chikna lairunaba thauniki loinana laikhidrabigi imong manungi awabada association asina saruk yari haina MMAA gi president L Yai Machauna phongdoklakli Haujik aying asagi pau lobirasi. ICAR Lamphel Park ki Agrometeorological Field Unit dagi pirakpa aying asagi report amagi matung ina ngasi Manipurda khwaidagi sabagi chang asi Celsius degree kuntra dasmik manga oiki khwaidagi ingbagi chang na Celsius degree kun dasmik sino oiki nungsite yauba ising manilgi changna ayukta chada marfudara humdoi amadi nungthildana chada humfunipan oiki ngasi chukiba nongjugi changna millimeter sino dasmik sinoni hauji maru eba pau amukahana pizari Kuki Khulgi Kunja Singna Leitan Pokpi Maning Ching Fauba Lambi Sem Naba Honarakpada MAF Aduda Leiriba CRPF Amadi BSF ki Kangbu Singna Yengduna Leisinki Haibagi Wahauda Miyamna Lambi Taukhai Manipur dagi Chakhau Angoba Metric Ton Kun Japanda Thadok Naba Yana Cherol ama ngasi New Delhi da pangthokhiba Bharat International Rice Conference da khudiyek pinakre
India ki ahanba Deputy Prime Minister Oiramba Sardar Vallabhbhai Patel ki chamaga yankai suba mapok kumon thauramga mari lainana Unity March ki thauram Manipur da pak sanna pangthokre. Paumi Singbu lana uhanna bagi thawong amju amasung EGM na condemn tawkre. Amadi private hospital singi reimbursement pitokpiyu dialysis patient singi punsi kallu haibagi demand the All Manipur Kidney Dialysis Patients Association na sinduna rally chatkre. Ngasi nomagi oiba ISCOM na pizaba Manipuri ki pau matang asilosinjari amukahana kurumjari.